Hey YouTube, ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯉꯁꯤꯁꯦ ꯀꯞ ꯅꯨꯗꯜꯁ ꯑꯅꯤ ꯁꯤ ꯐ꯭ꯂꯦꯕꯔ ꯇꯣꯉꯥꯟꯕꯁꯦ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤ ꯉꯁꯤ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯇꯣꯃꯦꯇꯣ ꯁꯤ ꯐꯨꯗ ꯑꯗꯨꯒ ꯗꯣꯔꯤꯇꯣꯁ ꯆꯤꯞꯁ ꯈꯔꯒ ꯑꯗꯨꯒ ꯁꯤꯁꯦ ꯗ꯭ꯔꯦꯁꯤꯡ ꯗꯤꯞ ꯗ꯭ꯔꯦꯁꯤꯡ ꯉꯥꯏꯍꯥꯛ ꯊꯝꯃꯤ ꯍꯥꯎꯋꯦ ꯁꯤ ꯁꯣꯁꯤꯅꯦ ꯇꯥꯒ꯭ꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯗꯤ ꯈꯤꯇꯪ ꯃꯑꯣꯡ ꯇꯥꯔꯕ ꯀꯃꯦꯟꯇ ꯈꯪꯍꯜꯂꯨ
ꯆꯣꯞꯁꯇꯤꯛ ꯄꯥꯏꯕꯁꯦ ꯑꯩ ꯏꯃꯥꯟꯅꯕꯤ ꯇꯤꯕꯦꯇꯤꯌꯟ ꯑꯃ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯆꯠꯈ꯭ꯔꯦ ꯑꯇꯣꯞꯄ ꯂꯝꯗ ꯃꯥꯅ ꯇꯥꯛꯄꯤꯔꯝꯕꯅꯦ ꯑꯁꯦꯡꯕ ꯄꯥꯏꯕꯩ ꯅꯤꯌꯣꯝꯗꯣ ꯀꯣꯟꯁꯦꯟꯇ꯭ꯔꯦꯁꯟ ꯌꯥꯝ ꯆꯪꯉꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯣꯠꯄ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯁꯤꯅ ꯇꯧꯔꯒꯦ ꯃꯣꯏꯁꯨ ꯔꯦꯗꯤ ꯑꯣꯏꯔꯦ ꯑꯩ ꯁꯦꯝꯕ ꯇ꯭ꯔꯥꯏ ꯇꯧꯖꯗ꯭ꯔꯤ ꯑꯍꯥꯟꯕꯅꯦ ꯑꯩꯒꯤꯗꯤ ꯄ꯭ꯔꯥꯎꯟ ꯌꯥꯎꯋꯦ ꯋꯥꯎ ꯄ꯭ꯔꯥꯎꯟ ꯁꯤ ꯐꯨꯗ ꯍꯥꯏꯕꯩꯅꯦ ꯄ꯭ꯔꯥꯎꯟꯒ ꯌꯥꯎꯔꯛꯏꯁꯦ ꯑꯩꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯥꯅ ꯑꯣꯡꯂꯤ ꯐ꯭ꯂꯦꯕꯔ ꯈꯛꯇꯪ ꯌꯥꯎꯗꯣꯏꯅ ꯑꯁꯦꯡꯕ ꯌꯥꯎꯔꯝꯃꯤꯅꯦ ꯍꯥꯎꯋꯦ ꯀꯦꯃꯦꯔꯥ ꯇꯨꯔꯛꯏꯅꯦ ꯁꯥꯏꯌꯦ
ꯆꯥꯕ ꯂꯣꯏꯔꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯦ ꯀꯨꯏꯅ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯐꯣꯟꯒꯤ ꯕꯦꯔꯥ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯕ ꯑꯗꯒꯤ ꯁꯦꯌꯔ ꯇꯧꯔꯛꯄ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯀꯃꯦꯟꯇ ꯀꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯗꯥꯏꯗ ꯅꯨꯡꯉꯥꯏꯕ ꯀꯗꯥꯏ ꯃꯄꯥꯗ ꯑꯁꯣꯏꯕ ꯈꯣꯠꯄ ꯑꯗꯨꯝ ꯐ꯭ꯔꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯣꯏ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯀꯥꯏꯅꯔꯁꯤ